ngasi phongkiba tongan Manipuri sephongsingdagi maroibi ipausing myamna thamji ahanbada nupi macha ama gari manungda sexual assault satakhiba miyani jail yokre haidi Impolis ki mafam amadagi sahi taraga turukrom gi nupi macha ama butha sigi kunga marigi nungthilpung amaga makhairom tabado aida mayumdagi four-wheeler gari da haptuna puraga namphu da yu pithaktuna sexual assault satakhiba sienaba miyani special judge proxo impal isna judicial custody remand pibidi accused anima ngasi jail yokre jail thajin kraba miyani edudi yaripok kekru mele kaidigi maibam sanayai sei taraga nipan apokpa maibam arunamasum yaripok yambe matak lekaidigi ngangom Anthony sei kuntraga nitu apokpa ngangom kesoni thaudo sugi matangna victim sigi apokpi mamana porompata laiba Impal East ki women police station na complain ama lan khalaki complain adudagi police na accused animak thasigi kunga taruk ta phadana wangpang sataki police ki wangpang aduda accused sanayai na khumlaki bo waphamdi nupi macha aduga makhoi ani khangnarakpa sahi amaram phare thasigi kunga mari de Anthony ga ma ka four-wheeler gari tongduna nupi macha adu mayumdigi purakhi yu yon phamdagi yu lairaba matung gari edu thauna nupi macha duda yu namphu da pithaktuna sexual assault sathaduna gari gi maning thangba sita nupi macha dubu yu ngobgi khudongsa lawduna sexual assault sathakibani haki police na accused Anthony da wangpang sathabada sanayai ga victim siga nungsi mari matam sangna lainarakani makhoi ohum tha asigi kungani thoi amasung kungo humdoi desu puna unaduna khangnakhre accused sanayai na victim asibu gari thauna yu pithaklaba matung gari gi maning thangma sita sexual assault sathakibani gari edubu atoppa mafam amada khamlaba matung sanayai na gari edudagi kumtakhibaga maangnasu gari gi maning thangma sita kakhatuna nupi macha adubu sexual assault sathakibani haina kumnaki police na satharakpa investigation aduga mari lainana accused anima duty magistrate Impal East na ngasi phawba police custody da thamakibani police custody ki matam loiraba matung accused animak ngasi special judge proxo Impal East ta puthoraki police na nirakpa remand adu taraba matung kon accused animak mathang thagi taragamari phawbo judicial custody remand pire haina su laukthoktu jail yokhibani hairi hena pausna makhatana phongdorakli atopa paumana Gujarat ki cable bridge tatpada miyoi samaga nifuga mathoi sire samaga humdraga teret kalhore miyoi mapan phare India da kumsing English singa samapan humdraga taretagi English singa niga taraga taret phawboda thong lisinga niga samaga kuntra ningkhai ki haina report tawri Gujarat ki Morbi district ki manung sanba Mosuturil gi mathak saba cable bridge ngara numidang wairam pung taruk makhai rom tabada tatpadagi thong mathakta chathapuja sarugyaba miyoi samaga nifuga matoi sire duga samaga humdraga tarena kan mangamkhre Pausigi matung ina British matamdagi saramba ariba thong ado handakta nauna semjilaba matung hangdokibani thong ado miyoi samaga kunga manga khaki arumba puba ngamani adumaina mak satpujaga mari lainana miyoi angang yauna miyoi sangarom thong aduda tongshinbadigi arumba puba ngamdabadigi tatkibu irambe haidi Badodara kilometer sahum satlaga leibe sahi samaga yankhai rom suraba thong adugi mathakta miyoi sa kaya satpujaga mari lainana lai khurumbagi thoram pangthonaki thong adu tha tarelom thingjinduna semjin sanbagi thabak paikhatkiba October 13 ta Gujarat ki anaubu sahi hobaga loinana hangdoktuna miyamna kusinakibani adumainama thong adu hangdokpada mari lainaba authority digi fitness certificate yaukidi haidi thaudo asina India pumbar thamoi suon madana Prime Minister Narendra Modi awaba phongdokre loinana Morbi da Prime Minister ma samang satuna awangba thaki mifam ama pangthoktuna yengsinbagi thoram satharagani haidi laikhidraba imung manungi miyoi singdi ex Gracia wena lupa lakh mari eduga asupa singdana lupa lising yankai piragani haina state lengana thokre nakala moromna Prime Minister Narendra Modi nasu khudong thiba thaudo adura laikhidraba singi imung manungda ex Gracia wena lupa lakh ani piragani thokre haidi India pumba nigan kiba thaudo aduga mari lainana miyoi mapan police na phakhraba miyoi singa dudi thong adubu semjin sajinbagi thabak satakiba oreba company ki manager thong adu lanthok lansin taunaba ticket kakhiba madi collector ani thong adubu sem sabagi thika lokiba contractor miyamungak senaba mathau tohon kiba security guard ahum ne haidi Gujarat based tauba oreba company na thong adu semjin sajin kiba matamda safety rule ngakidi Maduna maram oiraga thong adu hangdokhiba numit mari ni subada kodong thiba thaudo adu thokibani thaudo aduga mari lainana makok thongba company adugi official singdi phab leitri haidi Morbi police ki makok asuk yadamna thaudo adu siena mara leiba singna lemna tharo yaikre
थोंग अदुबु सेम साबगी थबक तौखिबा ओरेबा कंपनी अदु टेक्निकल एस्पेक्ट लेतबा मदि ममांग द मतिंग तोकप थबक तौखिबगी रिकॉर्ड लेतबा कंपनी अमनि हाइदि ब्रिटिश मतमदगी लेरकलबा पुवारीगे सगोनरबा थोंग अदु सेमजिन सजलबा मतुंग मियामदा सिनखरबा मतुंगदा कुदोंथिबा थौदोक थोकलिबा अदुगी टेक्साक सेमजिन सजिनखिबा सिंगना पुगदबनि थोंग अदु यामद्रबा था नेपालदगी तरागनिथोय फावबदी येंगसिनबगी कॉन्ट्रैक्ट्स पिखिबनि थौसादबा मदि दायित्व यावदबगी मराल सिरिबसिंग अदुगी मथक्ता एफआईआर लौखलबसु अकक्नबा ममिंगदि पंदे हाइदि अतोपा पावमना हगोलगलिबा नहासिंगदा पुकनिंग वखलगी अनाब क्या मायुगनरी डॉक्टर सबीर अहल अंगांग गायदना पुकनिंग वखलगी अनाब सिना सावना साइथिंगपि मसि हगोलगलिबा नहासिंगदना हियना पुकनिंग वखलगी अनाब क्या मायुगनरी हाइना डीएनओ डीएम हाईस्पी इम्फाल ईस्ट की डिस्ट्रिक्ट मेंटल हेल्थ प्रोग्राम की डिस्ट्रिक्ट नोडल ऑफिसर डॉक्टर एम ए सबीर फोंदोखरे इम्फाल ईस्ट की डिस्ट्रिक्ट मेंटल हेल्थ प्रोग्राम डिस्ट्रिक्ट हेल्थ नसिंदुना मेक मेंटल हेल्थ एंड वेल बीइंग फॉर ऑल ए ग्लोबल प्रायोरिटी है थीम वर्ल्ड मेंटल हेल्थ डे 2022 की थौरम अमंगसी सोमुंग लेबा बिरामंगोल कॉलेज पांथोखरे पांथोखिबा थौरम अदुगी मतन वा ngangluduna डॉक्टर सबीर हाई वर्ल्ड मेंटल हेल्थ डे सी सही खुदिंगी तोवान तोवान वाखलोन लोइना पांथोक्तुना लाखली हनक सही ओइना थमलिबा वाखलोन सिगी मखादा हगोलगलिबा महाइरोय यावना ना कयादा मेंटल हेल्थ की मताना निंगथिना वाखल ताहननबा पंदमदा बिरामंगोल कॉलेज असि खनगतुना थौरम असि पांथोकपनि मेंटल हेल्थ है सही आंगांग अहन खाक्तना मरुएबी हिंगबदा संग सरवामनि हगोलगलिबा नहा क्या पुकनिंग वखलग मरी लेना अनाव क्या नाव थिंगनरी मरमदुन हिरामसिगी मतांग निंगथिना वखल तहन संगी डॉक्टर सबीर मखातना हाई ngasi पांथोंलिबा थौरमसिगी मखा चथरकपोइना ब्लॉक लेवल थौरम क्या पांथोंनबा सेमसारि लोइना हेल्थ एंड वेलनेस सेंटर सिंग खनगतुना मेंटल हेल्थ की मतांग मियामना कुदोंसाबा पिना बोनारि मसीगी मथक्ता आशा वर्कर सिंह मुनिंगथीना ट्रेनिंग पीदुना खुनाइसिदा पुकनिंग वखलगी अनाबा क्यागा लोइनदुना लैरिबा मियोइसिंग मतम चाना खंगदोक्तुना निंगथीना लेयंग सथबा ngamnaba panam thamli थौरम अदुर इम्फाल ईस्ट डिस्ट्रिक्ट की एडीएम एनजी जोगेंद्र कॉलेज असigi प्रिंसिपल लोइनना नेशनल अवार्डी डॉक्टर अहोंगसांगबम सुरेंजित डिस्ट्रिक्ट मिशन डायरेक्टर सीएमओ इम्फाल ईस्ट डॉक्टर लौरेंबम इंदिरा डीएनओ डीएम हाईस्पी इम्फाल ईस्ट डॉक्टर एमए सबीर सीनियर सेक्रेटरी डीएनओ डीएम हाईस्पी संडेल डॉक्टर खांगेंबम रविंद्रो मरुएबा मिथुंगलेन सिंह ओइना सरुक याखी सोहाइदि अमरोमदना केरला नुपी पुलिस ऑफिसर अमना मराइबक थीरबा अंगा अमा खोम पिथखरे माकपु ऑथोरिटीना तरामना ओखरे ममागा काइनरबा पिकलिबा अंगा अमा मसामकना खोम पिथक्तुना थवाई कनबीबगिदमा केरलागी नुपी पुलिस ओइना लैदिबी एमआर रामयाबु स्टेट की पुलिस चीफ अनिल कांतना तराम ओखिबगा लोइनना थगत फोंदोखरे कोजिकोडे सेबायूर पुलिस स्टेशन की सिविल पुलिस ऑफिसर एमआर रामया की इमुंग मनुंगी मियोइसिंगु पुलिस हेडक्वार्टर कोखतुना सर्टिफिकेट ऑफ एप्रिसिएशन पीदुना इकाइखमनखि केरला की पुलिस चीफ असिना फोंदोखिबदा ममागा काइनखिबदगी अवाबा मायोगनरिबा पिकलिबा अंगांग अदुदा मिनुंगसिगा लोइनना थवाई कनबिखिबा थौदोसिना केरला पुलिस फोर्स की मिंगसत हेंगतहले एमआर रामयान पिकलिबा अंगांगी थवाई कनखिबगी थौदोदुगी मतंगदा नुंगाइबना थमोई पेलबा हाई कोर्ट की जज देवान रामचंद्रना पुलिस चीफ अमना सिरोल अमा इरक्तुना रामयागी थौवंग अदुबु थगतपा फोंदोरखि जज अदुगी मेकेदिगी पिरक्पा सर्टिफिकेट ऑफ एप्रिसिएशन अमाबु पुलिस चीफ रामयाद खुशिनखि हाइदि जजना पिरखिबा सर्टिफिकेट अदुदा माकी मिनुंगसिगा लोइना थवोंग अदुना पुलिस फोर्स पु मियामना हेना थाजबा अमसुम नुंगसिबा पोखलगनाखि हौखिबा थांजगे युक्ता नौरिबा अंगा अदुगी सही कुनगनिथोय खक्ता ngairibi mama aduna सेबायूर पुलिस स्टेशन वोकट अमा थांगलदुना माकी नौरिबा मसादु मांखरे हाइना पलखिबनि इमुंग मनुंगी ओइबा खतना सैनबगी थौदो अमदिगी अंगांग अदुगी मपाना पिकलिबा अंगांग अदु पुदुना सखिबनि मपा अदुगी थबक सुफम बेंगलुरुदा सलamba याय हैबा पाउ फंगमदिगी पुलिस वयानन बॉर्डर लेरिबा पुलिस स्टेशन सिंगना मथंग मथंग पाउ पिखि सुल्तान्स बाथेरी पुलिसना मपा मसाना तोंगलकबा गाड़ी चेक तौबदा मपादु फोगत पंगमखिबनि आराम खौरांगबना सोकथरबा अंगांग अदु पुलिसना हॉस्पिटल पुखतखि अंगांग अदुगी हक्सांगदा सीनी सांग यामना हंतखरे हाइना डॉक्टर सिंह फोंदोरखिबा सैरक्ता रामयासु हॉस्पिटल अदुदा लाक्तुना माक मसामक खोमजिंगलिबी मामा अमानी हाइना डॉक्टर सिंह फोंदोकपग लोइनना अंगांग अदुदा खोम पिथखिबनि नुमित अदुगी नुमिदांग वैरमदा अंगांग अदु ममागा पुना लेमिनाखरे हाइदे हेनसु पाउसिनसु मखातानसु फोंदोरखली मखासतरपोइना अतोप पावमना न्यूज पोर्टल्स दी वायर की एडिटर अनी की युमदा दिल्ली पुलिस ना थीबुहुमगी थबक सतखरे
ngasi numidang wairam Delhi police na di wire haina khangnariba news portal asigi editor ani gi yumna khanghaudana sangshilaglaga thibu humgi thabak sing satakre BJP gi Amit Malviana police na complain ama makoi gi mathak thangalakpade gi thawongdu police na satakibani haina pawgi likun khrana phungduknarakli media company asigi founding editor sing Sidat amasum MK Benue gi yum singda sangduna police na thibu humgi thabak satakibani makoi gi yum singda leiba pot amadi opuna singba sek tawduna pak sana thiki hairi Amit Malvia ko BJP lusingba mana nam thak tawba masum forgery ga mari leinaba complain ama thangalakpadi gi police na thi humgi thabak satakibani di wire hairiba media company asina asemba document sing sijinaduna mingsa thianana bo khonai haina Malviana ma ki complain aduna phongdoki hairi social media zain sing WhatsApp Facebook amasum Instagram ge parents company oiriba Meta na phongdokiba investigative report sing yumpham oiraga DOR ko news portal sina makhata ba report sing phongdorok dibni Meta na han bra phongdorakiba wafum sing aduna Balbiaga izat chauna sukuli hainasu pawgi likhun asina phongdorakli Malviana phongdorakiba mana mamangda Meta na phongdokpagi wathok leina khraba report adu semdok sadoklaba wari amoina phonglakibani DOR High News Portal sina report adugi technical oiba source ki material sing sizinaduna internal review ama chatharuba matungda report adugi matangda react tawrubani hari madubu mapan gi export sing gi matenga loinana chathakibani so hari DOR gi statement amada asumna hai portal sina masigi manungi oina leijariba editorials process ki comprehensive editorials review ama hauzik kana chathari hana phonglakiba report adugi award pa mention duna wari du mapung phanana ba masum miyamne hena line kham ngamna bathaba du satakibani haiki nakala maramda news portal asina masigi hanigi consultants una leramba Devesh Kumar gi mathakta complain ama phal tokre Devesh Kumar na sayenagadaba paw adugi akupa role sing news portal asida pirakibani hairi portal asida e paw gi material sing purakhiba misa aduna portal asida kanagumana insinduna minam libra natragana mak masana tauge yauna chatharakpa thabak la haibadu matamgi matungina judicial process chatharaba matungda khangmangamgani haina su phongdoki haina pawusna su palakli amaromdana Moirang Municipal Council gi thabak khusu peningai oide santi 15 finance amadi third state finance ki sentang makhada Moirang Municipal Council gi manungsana leba ward number 12 ta rainwater harvesting tanki sabamadi drain chanabagi pekhaliba thabak sing mo model ta dana surama thengnabadigi Moirang AC gi MLA Thongam Santi maihawna sakre ngarang numidang wairam thabak mafam sing adu koina satunu yingsilaba matungda MLA Thongam Santi na hai Moirang Municipal Council tawramliba thabak asi yamna phajadre problem ngakta ngaire rainwater harvesting tanki sanabagi senpamasi lakh 3.29 ni aduga drain amagi asangba foot chamga marfu chanbagi senpamna lakh 2.20 ni senpamasi gi makhar suriba thabak sing koina satunu yingsinbada thabak loisindriba khara su yaram khari aduga drain kharadi miyoi kharagi yumda personal drain chanbasu thengnare athubu matamna Moirang Municipal Council da asoibasi semdoknaba hairagani kariguma semdoktaba tarabadi CM amadi Mohut Minister se tharaga action lakhot hanana bohonaragani taraga manga finance amadi third state finance na piragliba senpamasi Municipal Council asigi ward number 2 abasida manana yenthok piramdre drain chanbada ward kharadana sangna sali duga kharadana yamna tena drain chanba thengnare manadaba mi yengliba council gi staff sing amadi senpham sing kaithokpada chenariba sing mathakta kari action lakhotpa yabagi habadu mari lenaba singa khanaragani hainasu pausna makhatana phongdorakli amukoina marueba pawmanamu zaribam gi heli service counter dagi se lakhre zaribam imphal helicopter service ki zaribam da leiriba ticket counter dagi ngasi nungtil pung ani makhai rom tab sakhangdaba nungmai masa paiba mi anina se lakhre hari police tagi phangba pauna hai ticket counter matamadu laikhiba staff sina phongdorokpagi matungina thaudo adu ngasi nungtil pung ani makhai rom tabada zaribam helicopter service toriba helipad manakta hangba ticket counter masakhangdaba mamai khuma nungmai masa paiba mi anina nungmai ulaga sel sing adu lakhibani haiba khangmangamle thaudo adu mari leinana zaribam police station FIR ma lakhotpaga loinana thijinbagi thabak sathari nimit khudingi zaribam imphal helicopter service asi sorti anirak tawi
अनिसुबा sortie si nungtil pung amadoi nungti ahan sortie tigi hauraga aroiba phawba madi staff sing loisinduna satpa nungtil pung ama makhairom phawba jeribum police na ngakseli adubu ngasi gi aroiba sortie paikraba nungtil pung ama makhairom tabra mafam madura lairibi staff amadi mipung khudimak puna jeribum police ki team ga loina na halaki ticket counter gi staff sing adu numit khudingi police team ga hanminarabasu ngasidi police ta kariguma report amadi pawpi dana laithauki counter gi staff sing laithahobadagi sakangdabasingna paisa lakhre haba pawsi thawdok thokraba matungda imphal gi paw piraklaba matungda khangkibani hairi thawdo adu senari bising masa khangdoknaba amasu makoiba phanaba jeribam police na akanma mawongda thabak laukhatpaga loinana tongan mafamna freaking checking amadi singnaba mafam singda thibu humagi thabak chathari hainasu pawsina makhatana phongdorakli loisilak poina ten ma paw kharaga myamna thamjage Myanmar junta gi regime na Kasin Independence Army ki outpost capture tawagi wafam KIA na yakidri Myanmar gi military junta na Kasin Independence Army gi launcher boom outpost capture tawde haina claim tawkiba taragasu Kasin Independence Army gi maikaidegi junta gi regime force ki kalam mari poksana mangan takhan bangam khibaga loinana takthokre haina official report amagi matungina phongdokli KIA gi source na phongdorakibada hauju phawda sadakhiba khuthokna khibagi thawdo sida junta gi lanmi masing hatpangam khre adomainama khuthokna bagi thawdok sing chatharibani sapchaba masing adu khangdokna bohona bada khudong sadaba mayonari Myanmar gi army na khuthokna khibagi thawdo adu asoba makal gi artillery unit sijine loinana nongthak gi helicopter gunship amadi warplane sing sijinaduna KIA gi force ki mayok attack satharakli hanisu pawsna makhatana phongdorakli Amaromdana China na Taiwan landaba yabagi akiba serakta US na Australia da B-52 bomber taruk deploy tawgadori China na Taiwan landa silaku yabagi akiba leiringai sera sida US Air Force na Australia da nuclear capable B-52 Trato Fortress bomber taruk Australia gi awang thangma sarukta deploy tawnaba thawrang tawkri haina official report amagi matungina su phongdorakli haidi US na Australia gi awang thangba territory da leiriba Tyndall Air Base da nuclear capable bomber sing adu thamnabagi damakta facility sing sananaba thawrang tokre adumainama hairiba facility sing adu karamba matamda mapung phana loisingadagi haibigi akupa overall na singmadi sapsana phongdokri aduga hausikoi di myam paw si matang ase lusinjarage amasu myam puna anauba update ngamina se hainasu channel sigi maikeri gi myang famna thamjari